ꯆꯠꯂꯨꯒꯦ? ꯑꯩꯁꯨ ꯆꯠꯂꯨꯒꯦ. ꯑꯩ ꯂꯝ ꯍꯦꯟꯕꯅ ꯂꯣꯏꯔꯦ. ꯑꯩ ꯂꯣꯏꯔꯦ. ꯀꯅꯥꯝ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ. ꯀꯌꯥ ꯍꯟꯅꯕ ꯉꯝꯗꯦ. ꯑꯗꯨꯅ ꯏꯀꯨꯟ ꯆꯠꯂꯦ. ꯏꯀꯨꯟ ꯆꯠꯂꯦ. ꯕꯥꯏ ꯕꯥꯏ. ꯕꯥꯏ ꯕꯥꯏ. ꯍꯦꯜꯂꯣ ꯃꯌꯥꯝ, ꯑꯗꯣ ꯑꯩꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯂꯧꯕꯅꯤ. ꯑꯁꯤꯅ ꯁꯤꯡꯒꯥꯔꯩ, ꯁꯤꯅ ꯖꯨꯕꯥꯀꯨꯁꯨꯝ, ꯁꯣꯝꯗꯒꯤꯁꯤꯁꯨ ꯖꯨꯕꯥꯀꯨꯁꯨꯝꯅꯤ. ꯑꯗꯣ ꯁꯤꯅ ꯒꯨꯂꯥꯞ, ꯁꯤꯜꯆꯔꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯑꯁꯤꯗꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯩꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕꯗꯀꯣ ꯁ꯭ꯀꯨꯜꯗꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯊꯦꯛꯑꯒ ꯄꯨꯔꯛꯄꯅꯤ. ꯑꯗꯨꯒꯩ ꯂꯣꯏꯅ ꯁꯟꯗꯣꯔꯛꯄꯅꯤ ꯒꯝꯂꯥ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯥ ꯃꯇꯦꯛ ꯑꯃꯈꯛꯅ. ꯑꯁꯤꯅ ꯕꯥꯔꯣꯂꯩ. ꯃꯌꯥꯝ, ꯑꯩꯗꯤ ꯂꯩ ꯊꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯩꯗꯤ ꯏꯁꯥꯅ ꯊꯥꯖꯕ ꯂꯩꯗꯣ ꯂꯥꯏꯗ ꯀꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯤ. ꯂꯩ ꯏꯁꯥꯅ ꯊꯥꯖꯕ ꯂꯩꯗꯣ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯁꯤꯒꯤ ꯃꯅꯥꯂꯩꯁꯤꯁꯨ ꯐꯖꯕꯅꯤ. ꯕꯥꯔꯣꯂꯩ ꯁꯥꯠꯂꯦ. ꯁꯤꯒꯅ ꯂꯩꯔꯦ ꯁꯥꯍꯦꯕ ꯂꯩ ꯀꯣ ꯑꯁꯤ. ꯑꯗꯨꯒꯩꯗꯤ ꯑꯁꯤꯁꯤꯅ ꯐꯗꯤꯒꯣꯝ ꯃꯥꯅ ꯁꯨꯝ ꯂꯩ ꯁꯥꯠꯇꯤ ꯁꯨꯡꯁꯥꯠ ꯁꯥꯠꯇꯦ. ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯧꯕꯅꯤ. ꯃꯌꯥꯝ, ꯑꯁꯤꯒꯤ ꯂꯩꯁꯤ ꯌꯥꯝ ꯐꯖꯩ. ꯃꯥꯄꯨ ꯃꯆꯨ ꯉꯛꯇ ꯒꯝꯂꯥꯗ ꯁꯥꯠꯄꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯥꯠꯄ ꯈꯔ ꯋꯥꯠꯂꯦ. ꯑꯁꯤꯅ ꯕꯥꯔꯣꯂꯩ, ꯃꯄꯜ ꯂꯩꯁꯨ ꯀꯧꯅꯩ. ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯁꯦ ꯃꯄꯜ ꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛ. ꯑꯗꯨꯒ ꯃꯌꯥꯝ, ꯑꯁꯤꯁꯨꯀꯣ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯤ. ꯑꯗꯣ ꯃꯁꯤ ꯁꯥꯠꯄꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯤ, ꯑꯗꯨꯕꯨ ꯀꯨꯏꯅ ꯃꯥ ꯄꯨꯟꯁꯤꯗꯦ. ꯑꯗꯨꯒ ꯃꯌꯥꯝ, ꯁꯤꯗ ꯂꯩꯔꯦ ꯖꯨꯕꯥꯀꯨꯁꯨꯝ. ꯖꯨꯕꯥꯀꯨꯁꯨꯝꯁꯦ ꯑꯩꯅ ꯁꯤꯜꯆꯔꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯄꯣꯝꯃꯦ ꯑꯗꯨ ꯁꯥꯠꯂꯛꯑꯅꯤ. ꯁꯤꯒꯅ ꯂꯩꯔꯦ ꯑꯄꯔꯥꯖꯤꯇꯥꯒ ꯁꯥꯍꯦꯕ ꯂꯩꯒ. ꯑꯄꯔꯥꯖꯤꯇꯥꯁꯦ ꯑꯩꯅ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯛꯄꯅꯤ. ꯐꯖꯗ꯭ꯔꯥ ꯃꯌꯥꯝ? ꯁꯤꯒꯤ ꯂꯩꯁꯤꯗꯤ ꯃꯃꯤꯡꯁꯦ ꯈꯪꯗ꯭ꯔꯦ. ꯑꯄꯔꯥꯖꯤꯇꯥꯁꯦ ꯑꯩꯅ ꯈꯥꯒꯩ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯔꯨꯁꯤꯗꯅꯦꯕ ꯂꯧꯔꯛꯄ. ꯑꯗꯣ ꯁꯥꯠꯂꯛꯄꯗꯗꯤ ꯑꯉꯧꯕꯁꯨ ꯁꯥꯠꯂꯦ. ꯁꯣꯝꯗꯅ ꯂꯩꯔꯦ ꯕꯥꯔꯣꯂꯩ. ꯑꯗꯨꯒꯩꯗꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯂꯩꯁꯤꯃ. ꯕꯥꯔꯣꯂꯩꯁꯤꯗꯤ ꯃꯊꯣꯟ ꯍꯥꯏꯕꯤꯅꯤ. ꯑꯗꯨꯒ ꯃꯌꯥꯝ, ꯂꯩ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ. ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯒꯤ. ꯑꯗꯣ ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯑꯣꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯖꯤꯅꯝꯒ ꯑꯗꯒꯤ ꯁꯤꯡ ꯃꯅꯥꯒ ꯑꯣꯏꯅ ꯁꯣꯏꯔꯤ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯌꯥꯝ ꯍꯩꯅ ꯊꯣꯡꯖꯕꯗꯤ ꯅꯠꯇꯦ. ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯑꯩꯈꯣꯏꯗꯤ ꯕꯣꯔꯥ ꯈꯪꯗꯦ ꯄꯀꯧꯔꯥ ꯈꯪꯗꯦ ꯇꯧꯕꯁꯦ ꯁꯨꯊꯥ ꯍꯥꯞꯇꯦ. ꯁꯨꯊꯥꯁꯦ ꯆꯥꯗꯦ. ꯊꯥꯎ ꯑꯃꯨꯟꯕꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ, ꯈꯤꯇꯪ ꯊꯣꯠꯊꯅꯕ ꯍꯥꯏꯅ. ꯁꯨꯊꯥ ꯆꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯦ.
ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯍꯣꯔꯦꯟ ꯄꯀꯧꯔꯥꯒꯤ ꯃꯍꯤ ꯍꯥꯞꯅꯕꯒꯤꯅꯦ꯫ ꯃꯌꯥꯝ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯈꯨꯊꯣꯡꯕꯨꯗꯤ ꯊꯣꯡꯕ ꯍꯩꯖꯗꯦ, ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯣꯡꯉꯗꯤ ꯂꯣꯏꯖꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯕꯥꯏ ꯕꯥꯏ꯫